Image PAODAM Yengrim Simbo, Tamkuma Norem Tram of Savolina, Nasigi, Maruba Pau Pijari. Muving Himbada Hiram Cutting the chemistry, Joel Lay Haina, Health and Family Welfare Minister Dr. Sapam Ranjan Haike. Top Singi Maisakiba, High School MLA Dr. Wairadi Sinkre. Aikoi Mayakaba, Dr. Gilapoxi Haigi Cycle Rally Secretary, First Eagle Eye Table Tennis Tournament 2023, Asidagi Horokre. Hauzik mapung nama pau lobi rasi. Miyobena hingbada hiram kuding makta chemistry ya coba role aman lay haibasi malem umbuna yanra ba wafam amani haina Health and Family Welfare Minister Dr. Sapam Ranjan Phongdokre. Manipur University Chemistry Alumni Association MUCAA na Manipur University ke Chemistry Department ke kusamnaraga the emerging challenges in the frontiers of chemical sciences NCECFCS 2023 haiba hiramda Manipur University ki Chemistry Department da pangthokpa National Conference hodokgi thormda athoiba mithungi warol piraduna wafam si phondokhibani makha tarun hai malemda choba sapu ama oina lathingrakhiba COVID-19 gi matamda Manipur University ki Chemistry Department na hand sanitizer puthokuna lawkhiba choba thorang adu singthaningai ni malem asida leiba miyoiba ikoina malemgi Hongliba Kalasi Kangas Patangai Fade. Aikoina Lakani Kaludaba Joba Lantenkaya Aduna Nasidi, Aikoina Anuwaloxing Oiduna, Tumda Lakadaba, Lantengsing Bayoknaba, same Saduna Lacy. Chemistry Mui Bana Hingbada Hiram Kutinda, a Joba roll Lowry. Pangtok Neba Conference say Yam the Java Conference Oidaba Targasu, Apakuna Emma Puraknaba, one of the Apik Pasamder American Conference Singer say Yamna Matota Amani. COVID-19 gi matamda Chemistry Department na hand sanitizer puthoklaga miyamda phangan khiba aduna state asina COVID-19 lanthengna chauna mateng oidibani aikhogi malem asi nungtigi ahongba naribani maram asina hongliba hongbasing khang satpa mathau tai haiki thoram aduda Manipur University gi Vice Chancellor Professor N. Lokendra Singh University Asigi School of Mathematical and Physical Science ki Dean Professor S. Dharendrajit Singh Chemistry Department gi Head of Department Natana Conference Asigi Chairman Oiba Professor and Rajan Amadi Resource Person Kayamsu Thorum the Serve Yaki Lunana COVID-19 gi matamda hand sanitizer putokuna Lantheng to that Chown Serve Yakiba Chemistry Department gi Timbusu Appreciation Certificate Pidona Kaikunu Utki. Chief Minister N. Brianangasi Market Secretary of Staff Housing and Urban Affairs ki Union Minister of State Council Kishore Unaduna Chakot Thorang Matang Wari Sanakre. Unabadu da Chief Minister Amadi Union Minister Anina Awang Nongpok State Sing Maruina. Manipur Paikat Liver Chakot Thorangi Pivon Sing Matang the Kanaki Lunana Prime Minister Narendra Modi gi Asan Ying Amagalunana Paikat Liba Atma Nirbhar Amasong Act its policy Asima Pumpar Paikat Matang so Kanaki Hairi. Kakshing District ki Arong Police Station na Konba Tok Singda Leiba Yadet High School Ama Oiriba Tok Sing High School Taski Kuntret Numidang Pung Tramathoirom Tarakpada Mai Nsakiba Adu Ngasi Hyangnam Assembly Constituency gi MLA Dr. Yunam Radeshyamna Amasong ZEO Kakshing Y Achobana Sobaglonana Mahamadru Satu Yangshin Kre Yangshin Kongsat Aduga Mari Lena MLA Yunam Radeshyamna Palmishing the Pono Kibada Classroom Ahum Amasong Tangana Leba Classroom Anigi Yang Mataksu Maina Waiduna Sakpa Hor Kiba Todogasi Yam Libak Tivani Managna Padalenga Kioba High School Amata Laitabana School Asida Tamliva Mairu Singi Career Mangdanova Kari Packet Payabage Haibu Tanatuna Honagani Maki Magisu Atubagi Oina Local Area Development Fundagisu Wargasu Lengaki Atete Fundagibusu Waribasu Atubada Mang Takraba Sing Semjinaba Honorgani Makatanasu Atubada Matok Tabakari Tawa Yabage Haibu Education Department Amadi Marinaba Minister Singasu Tanaga Honagani School Asida Tamliba Mairu Singi Kanbiraga Laikai Lamdam Asigi Akoib the Ladiba Praja Singasu Mating Pangbiu
ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ZEO ꯀꯛꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏꯔꯤꯛ ꯐꯥꯟ ꯋꯥꯏꯠ ꯕꯣꯔꯗꯅ ꯆꯤꯡꯕ ꯄꯤꯕꯤꯅꯕꯁꯨ ꯍꯣꯠꯅꯁꯅꯨ ꯍꯥꯏꯈꯤ MLA ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯑꯁꯤꯒꯨꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯁꯨꯡꯒꯨꯔ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯂꯩꯕꯅ ꯃꯩ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯁꯨ ꯀꯣꯛꯍꯟꯅꯕ ꯋꯥꯏꯈꯣꯡꯗ ꯑꯆꯧꯕ ꯑꯅꯧꯕ ꯐꯥꯌꯔ ꯁꯕ ꯁ꯭ꯇꯦꯁꯟ ꯑꯃ ꯍꯥꯡꯅꯕ ꯇꯛꯅꯔꯤ ꯑꯊꯨꯕꯗ ꯌꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯇꯣꯛꯄꯁꯤꯡꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯅꯧꯅ ꯑꯃꯨꯛ ꯁꯥꯒꯠꯅꯕ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 200 ꯈꯥꯏꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯧꯔꯝꯁꯤꯗ ꯊꯧꯗꯥꯡ ꯂꯧꯅꯅꯕ ꯃꯤꯑꯣꯏ 12ꯁꯨ ꯈꯟꯈ꯭ꯔꯦ स्कूल असी अतोप खुदों चागदा मफम लेरबदी होंगदोकपा अमसुंग स्कूल मई चाकपद चेनबा मियोइसिंग मसाना ngasiदगी नुमित मंगानिगी मनुंगदा संजरकलबदी टर्म एंड कंडीशन की बतुंग इना मलाल कोमथोकपा नत्रगा करिगुंबा पुलिस अमदी मियामना फाबा तारगदी तोकसिंग खुंजास खुंगंगदगी मतम सुपगी ओइना तानथोकपा हाइबसिंगबा वारेपसिंगसु मिफमदु लौकी हाइरि तंपाक बेस तवा महिला लुप सिंगना पुनसिंदुना सेमकिबा स्टूडेंट्स एंटी ड्रग टास्क फोर्स सेंदुना कांगला वेस्टर्न गेट ममांगदगी खाबोकता लेबा केएम ब्लूमिंग स्कूल फावबा अखोई मयाई काबा ड्रग तगी लापथोकलसी हाइबा मपावपुबा मोटरसाइकिल रैली अमा ngasi कांगला वेस्टर्न गेट तगी MSF की प्रेसिडेंट माइबम जुलेसना लमथाखरे ngasi lamthakiba motorcycle rally aduga mari linana MSF की प्रेसिडेंट माइबम जुलेसना हाई नमनम असigi tungi yumbi oirkadaba naha kaya nishagi ipaktagi lapna leiba haibasi tangai phade ngasigi hawlagliba ha singu nishagi ipaktagi thadoknaba asigumba rally asi hawdokpani lengakna chathariba war on drugs asi sawatpagi saruk ama oina asigumba drug thadoknasi haiba campaign asi hawdokpani makhatana tongan tongan ba campaign kaya amsu chathakigani masida lebak mayamna su Satragada campaign sing da sawat piu haina phongloki ngasigi rally aduda motorcycle bike sahum henbana saruk yakibaga loinana lambigi nak eta leba school gi mahairoi kaya amasu tholaktuna rally chaliba sing adu bopungni thawatke coalition against drugs and alcohol kada amadi mahairoi lup amaga punna sinduna ngasi thawal mela ground unity hall da anti drug campaign pangthokre resistance against substance abuse haiba theme the pangthokiba campaign aduda coalition against drugs and alcohol kadagi president hijam priyakumar mahero lup amagi president in charge salam open ruang thawal district united women's development organization thawal imagi president sapam ongbi bemala amasung united people's administrative council upakogi president mayengbam premjitna athoiba mitung sing oina saruk yaki amasung kadagi secretary general gitchandra mangangna wangloi sing waiki Wangloi oina saruk yakiba kadagi secretary general Gitchandra Mangangna haikibada Manipura hojik lengak asinasu war on drugs campaign sangsili masina Manipura drug asi hantarabra hairigadi hantare haibadi ngamdri nakanamromdana kilometers 300 manga sangba Manipura masung Myanmar ga tainarba border dana kilometers sani hena ahoba leiri sambal khadrabnina masida drug pusilakpada thoina ngakningai oide leiriba अहोबसिंग असिदगी पुसिलक्कदौरिबा ड्रग मयाम आइना यादबा मोंगदा चथरक्कदौरिबा थबक मयाम असि अखोइना यामना कुपना येंगबा अमा मथौ ताइ लेबाक की दमकता अफब थबक तौगनी हाइना भोट काखिबा MLA हुमफुना ngasi फावबा मणिपुर की बॉर्डर असि मपुंग फाना खगतपा ngamde हाइरदुना मणिपुर लेंगाकना करिगी दमकता मणिपुर लेंगाकना India government da masigi matang da akan wafam thamang andribano haina hangkibaga loinana border sambal khabada khanaba ngasi phawa Manipur lengang na haide lawus leite haiki ngasigi anti drug campaign adda tongan ba CSO singi lusing busing amadi tongan ba school singi mahiro singsu saruk yakhi lamdam masida lairiba mayam asi masamau Pana lainnya bagi pandam da chief minister na state asigi tongan ba mafam da open gym hangduk ni ba si saruk asigi saruk ama oina ngasi sagonbal kendragi MLA RK imona ngasi sagonbal sayang pukri mapalgi park da open gym ama hangduk tuna mayam da khusina kre chief minister gi indigenous martial arts academy na mapung
oiba thodang lorga sanga sengwat kiba open gym sanga bagi thoromga mari lenana MLA RK imona makhatan hai ngasi hangdoribo open gym asina mafam asigi akoibada leiriba miyam haksang phana leina ba honabada so kana ba ma pirigani gym asi leiriba park asi mapung phana sengwat pada natana sayang pukri mapalgi akoiba su atubu matam da luna na thamna ba sengwalagani sagol kendra manung sanna leiba sayang laikai singruki community hall ama sana ba gilam asi haukiba January thada pangthokiba cabinet mifamna revenue village ama oina elot tawbada yam apikpa senpham ama ga loinana token premium thinaba ayaba pirakpadagi masigi mathok taba se sang miyam da khusin naba phangba se mahaki oinadi laibuk phabani mahaki kendra gi yaipa thorang gi thabak paikhatpada natana luna na thamna ba thabak singsu paikhatgi haina mahal makhata na phongdokki Manipur Ningthau Leisema Sana Zawbagi Miyeng Makhada Sana Konung Phamnaiba Custom Secretary General Namjing Purel Wangkhairakpa amasung Khabam Lapana RB Mintingi Aroiba Mathau Mangam Pangthokpada Saruk Yakhre RB Minting Lamdam Asida Leminariba Phurup Singi Marakta Amaga Nuksi Chana Leminanaba Thaurum Kayada Thodang Lobiramba Asangba Miyoi Amani Sing tamgi apaba mari sembada achoba thodang su lon ki bedan natana lamdam masegi hor lon gi puwari mayek singna khangba atangba misak amasuri haina singtha ki RB meeting gi thawa yaudra haksang da salai tet ki lengon phina thonduna sana konungi phamnai singna mahaki mafamda ikai khunaba utuna khurum lei paiduna imung manungi awabatu saruk yaduna mahaki aroiba mathau mangam pangthokpada sana konungna saruk yakhi Bangladesh ki Kunagaon da Sanamai Sanglen amadi Sanapung Sabagi Urop yung tam lunaba satkiba Manipur gi miyoi trai thoina sabat tim Bangladesh da thunglabaga loinana tongan ba mafam singda oktuna khudol tamnatuna harau nungaiba phongrokhrei Bhanubil Mangge Makhong amadi atopa mafam singda khundaduna leramba Manipuri singna okpirambada pungingda apenba pokleduna Member Secretary Maisnam Sibidat Luangla Bangladesh ki Manipuri Singhi Laman Toksinjare Haiki Langthau Sanamai Temple Board LSDB na Pakalakpa Matamatam gi Thabak Thoram Punamak Lairiba Sanamai Laisang Asigi Achoba Thawai Lobiriba Salaril Punchifam Langthau Sanamai Sanglenda LSDB gi Maikaidagi Tayet ki senjasu tengwang ki April amada urep uyung tamgadoriba Langthau Sanamai Sanglen amadi sanapung sembagi sabagi thabak thoram sing sem saduna laikre singtam anigi nuksilipun hena sesinaba achoba thodang lobiramba tangkhul laktagi lusingba hanagi Mr. RB meeting na ikang khawdan laikhidabda chaliba khongsat asigi saruk yakriba punamangna su awa phungdokhi Bangladesh ki Dhaka amsung Sileta Chanabunam Senior Citizens for Society Moirangi Miyoi Kunna Saba Miyut Kangbu Ama Moirangi Ibudau Thangjing Laikolagi Hanagi MLA P Sir Chandrangasi Ayuk Lamthakre Khongchat adugi pandamdi Dhaka amsung Sileta Laiba Manipuri Singa Mifam Pangthoktuna Makhoina Laiba Punsi Mahingda Manipur gi Kala Sanskriti Yokhatnaba Hiram Kaya Nainabani Mafam Maduda Laiba Manipuri Singa Atei Kangluki Miyoi Singa Aphamari Thamnaba Wahum Kya Puthokpani Kudol Port Lanabgi Thoramsu Pangthokani Hairi Khongchat Sigi Maru Ebadu Yenglaga Thonawjam Chawba Memorial Charitable Trust Sinjamaina Khongchat to the Mateng Oinaba Semgi Tengmang Khusinaki Tengmang Adu Trust Sigi Managing Trustee Thonawjam Romena Khusinaki Bani Hairi Ngasi Presbyterian Church of India gi Zirbam Pastorate Christian Naharup na Kunmanga Suba Christian Naharup Raising Day Pangthokre Zirbam gi Kalinagar da Leiba Presbyterian Church da Reverend Maitram Vijayna flag hoisting tauki throm aduda Phaklangba Chalamba Pastorate Naharup Secretary na Christian Naharup Hodok Kibagi se mayamda pathoktura taminaki Church ki thoram loiba matungda Rising Day thoram ga mari leinana Zirbam District Hospital da social work amasu pangthoki Secretary na thadok lakpa serol da Zirbam District ki sem ona social work ki damak ayaba Bibigidamak da harawa pungdoki Aroibada Reverend Vijayna Ishorim Famda Pratna Tauraga Matungda social work adu loisenki social work asiga mari leinana Presbyterian Church ki Reverend Maitram Vijayna phongdokibada ngasigi Presbyterian Church of India gi Zirbam Pastorate
Christian Naharup ki kunmanga suba Christian Naharup Rising Day thoromga mari leinana Jirbang district hospital asida clinics ki thabak asi tawjabani miyamna su hospital asi isama kini khanna sinabiu amadi luna na thambada miyamna su mateng pangbi haina phongdokhi ngasi Yaol Club Champanagar YCC Jirbam Sinduna YCC ki campus ta nomugi oiba village development program mapung phana pangthokre Thorom aduda Manipur Building and Other Construction Workers Welfare Board Government of Manipur ki Chairperson K. Satkumar Singh, Yaol Club Champanagar ki President N. Manikant Singh, Dibong Gram Panchayat ki ex-Pradhan R.K. Nobin Sana, Hilghat GP ki ex-Pradhan M. Bina Amadi, Dibong GP ki ex-Upapradhan E. Somor Singh na Guest of Honor President Amadi Guest of Honor Waina Daista Phamki. Village Development Program Gabari Lena Manipur Building and Other Construction Workers Welfare Board Government of Manipur ki Chairperson K. Satkumar High Skill Development ki matangda khangningba tamningba leirigasu tamhanbi khudong saba pigani Champanagar da leriba club ki loisindana leriba saruk asisu loisilagani Champanagar amadi ningthembam chatiba lambi asigi phibam phattaba asigi oina pothole sing menchinduna miyamna sathok chasin tawbuda khudong saba lambi ama ohilagani haina su mahangna phongdokhi Imphal East District ki Khudrakhon Kendra ki manungda leiba Morok Ingkhol ki Sibalok hairga khangnariba lok asida leiba ibudau Singjel Narel Panganbagi Khubamlen yauba yaba lambi ama social worker lamyanba ipu gi miyeng makhada semba haukhre lambi semba aduda ipu lamyanba na excavator amadi tractor mateng pangki lambi semba ga mari leinana lamyanba ipu na phono khibada sajibu serau bagi tungda lakpa nomaijing ahumda Isagi kudong sawa yang laga ibadau Singjel Naren Panganbagi Kubam Lenda Kurum Jabada Masa Masu Pangjanaba Pangal Lijabada Pangjanaba Kubam Asi Miam Hubna Kurum Balakpam Yanaba Lambi Asi Nauna Kakpani Miamna Lakadariba Nomajing Numit Asida Kubam Asida Kurumba Lakbiu Haiki Kangpokpi District ki Manung Sanba Konsakul Village ki JCB excavator amaga Activa scooter amaga tha asigi kuntaruk ki numidang da Lailon Wi-Fi khunja singna thugairam bagi mathakta Konsakul Village khunja ani phajinduna ot neibagi thongbu liangmei naga students union Manipurna akan bomong da kadem tarok lei loinana thodok asida senari ba Lailon Wi-Fi khunja sing phaduna serak pinaba Manipur lenga ki rusingba semester nong thobam biren gi puning singsilak lei Liangbai Naga Students Union Manipurna Thadropa video release amada Mairoi Look Asigi President Matthew Sun Riamaina Khulgi Sakhot Thaurangi Thabak Sunabal Lakhiba JCB excavator Thugaiba Amadi Khunja Anibu Lailon Wi-Fi Khunja Singna Phajilaga Pukhiba Adumak Naibak Thibani Thodok Aduda Irang Lakshinbagi Mingda Lailon Wi-Fi Phajin Khiba Konsakholgi Khunja Sing Laima Khong Police na kalaba tungda amuk hana phajinduna phu jaikiba yaningde khunja sing phajillaga phuda senaba officer in charge amadi police person sing lengang na thubada suspend tawiu amromda Laima Khong dagi Konsakul yauriba lambi asi sahi kayagi mamang dagi hauna ngahak leitana apan bapiduna lakli asigumba lamdam asigi yahlo phurup singna masagi maramda sathok sasin tawbada apan bapiriba Lailon Wi-Fi gi mathakta lengak na matik sawa action Laukhatnaba appeal tawrkli nakal murumda Konsakul Village gi chawkhat thorangi thabak sunaba lakhiba JCB excavator amaga Activa scooter amaga thasi kutaruk ki numidangda Lailon Wi-Fi khunja singna thugaibagi mathakta Konsakul Village khunja ani phajinduna ot naikhiba amasung Laimkhong Police na khunja singda chathakhiba thongbu Eastern Yangmai Naga Chief and Chairman Association gi makai degisu yangda phongdrokli State asida Congress lenga ki matamdagi notification thoktuna amadi 2018 da BJP ki ahan balenga lakpada re-notification thoktuna kaukhiba education age ki MTS vacancy post ki written test ki result sahi manga hena namsilaga thamba si yaningde maramasina result ase lakadriba April thagi tara phawoi manungda haidoktaba targadi banjauna khongjang kaya sangsilagani haina lengakta section wat thamlakli education age MTS written test completed Candidates 2016 amadi 20
18 base ki yamlaba candidates singra Chief Minister Banglo tamna sangchilakhiba rally protest adugi matangda JC asigi convener warepam Leviticus na high MTS post ase Congress na Sarkar paingi matamda notification thoktuna kaum khibani adubu 2018 da BJP gi ahan balengak lakpadagi re notification thoktuna 2019 gi March tha da return tawki adubu sahi manga pharaba phawba return test haidoktana thamliba asi karigino tashengnama candidates sing ase S bar oirakba phawba yaure hiram asigi matangda education minister Chief Minister da memorandum kaya amasu pisin badanatana pause kaya dasu phongdokpa laikre Chief Minister ga unanaba appointment PBU haibasu ngasi phawba positive oiba response amata sarkar gi makedagi lakpa leite khongjang amadi ihau tawdriba phawba sarkar amadi mari leinaba department singna candidates singi awaba udabagi chanabi asi yaningde JC asina ban amadi general strike tawduna demand ase tanbasu pamde JC da ban tawnabagi baton PB rakanu maram asina lenga ki makedagi exam asi haidokani haidokloi haibagi chap chawa pakhum ama pirakadabani madunataba taragadi akanba ahenba khongjang sing changchilakani haike hauki basaida hanagi President Ramnath Kovind Kaziranga National Park ta lakhibada Assam government lupa crore amaga district ama Tiger Conservation Fund dagi lakthoklaga sinakri haikrai selfam madu food tents carpets amasung atai item singda sinakhibani wafam ase activist Rohit Chaudhary da Sorjori Kauba Amana RTI Ama Tharakpadagi Pongdo Kibani Kaziranga Field Director gi office tagi Pongdo Kibada President gi Kongsat Manungaduda Kaziranga Tiger Conservation Foundation gi grant oina phangkiba senpham lakthoklaga lupa crore amaga dasming ama sinaki foundation adu samu amadi jeep safari gi pambai dagi semkibani kai conservation gi namukta Assam da park ani lai park ani adu Manas amadi Namen Reserve Forest ni February kunda sana thangna giram rupa lak aniga lising ni phom doi chatit ka humbu ni pan sinaki atopa rupa lising yankhaina February kuntarukta sagiram sinaki rupa lising maudra ka taret chamapan nifu piba air purifier amalaki amadi President da pinanaba memento rupa lak taruka dasmik ani sangna semki haike sanwigi pauda Thawal District Table Tennis Association TDTTA gi miyeng makhada the Eagle Eye Table Tennis Club Thawana Sinduna lakliba April adi phawba chathagadaba First Eagle Eye Table Tennis Tournament 2023 ngasidagi Manipur gi tongan ba district singdagi lakpa apunba participant humpuna saruk yaduna Thawal wang matabda leiba Thawal District Table Tennis Association gi indoor hall da Thawal District Veteran Table Tennis Association gi former President Lamba Mayum Mohendro na Haudokri Thorum Aduda Thawal District Veteran Table Tennis Association President Soibam Island Vice President Ais Radisham Eagle Eye Table Tennis Club Thawal gi Secretary L Jiten Amadi TDTTA gi Coach AK Kumar Saruk Yaki Tournament asida under 11 boys and girls, under 13 boys and girls, under 15 boys and girls, men's open amadi men's open double haina event mangada sangnam nagadori hairi Manipur Horse Riding and Polo Association Sinduna Imphal gi Mapal Kangjibungda Thasi Kunma dagi Tim Traumdoina Saruk Yaduna Sathrakiba Second Imphal West District Polo Tournament 2023 gi ngasi sanakiba quarter final match singda Imphal Riding Club A amadi Manipur Police Sport Club C mai paktuna semi final sangkre ahanba ground sanakiba ahum suba quarter final match da Imphal Riding Club A na Manipur Police Sport Club A bu pajal taru ahumda mai thiba peki loinana Adi Shiva ground da Sanakiba Mari Shiva quarter final match da Manipur Police Sports Club Sina Kamdevo and Mamton Memorial Riding School Sinjamaibu Panjal Tratre ka treta Maithiba Pir Mulaga semi final Sankibani Hayang ahanba semi final match da Manipur Police Sports Club B amasung Taiwan Youth Polo Club amadi ani Shiva semi final match da Imphal Riding Club A amasung Manipur Police Sports Club C anina sanagani Howzik Aruibada Moroi Paw Amru Pijari. Miyobina Hingbada Hiram Kudinga Chemistry Chobol Olay Haina Health and Family Welfare Minister Dr. Sapam Ranjan Haike. Dok Singh Maisakiba High School MLA Dr. Wairadi Samling Singre. Aikoi Mayakaba Dr. Laptop Si Highway Cycle Rally Circuit Lunana First Eagle Eye Table Tennis Tournament 2023 Asidagi Hodokre.
ꯑꯁꯤꯒꯤꯗꯤ ꯃꯤꯁ ꯄꯥꯎꯗꯝ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ